Punimita Rambai Tengol Giluching Porel Koronganba Kuman Amadi Lup Asigi PRO Robin Mangangna Luching Bamihut Kangbo Amana Raz Babanda Governor Ga Hakting na Unaduna Lamdam Asigi Hauzik Oiriba Pibamgi Matangda Kana Kibele Krabani Numin Aduda Governor Ga Unaraba Matungda Rambai Tengol Gi PRO Robin Mangangna Paumising the Fondo Kibada Arambai Tengol na Kusukulai Pikatpada Condition Kara Laigani Haikibeleki Condition Sing Adung Asi Arambai Tengol Gi Central Military Police CMP Gi Commissioner Munindrona Paumisingi Kutangda Miyam da Kangalakle Government of India akoi maruina oneba governor ki through the gi akoi na hanwari sanam de gi hari banga si gi pose pangthok chabani sida lady si government na no separate administration masi gi pose moida cookie sing na talif the piroi haibagi ponme assurance da akoi condition amani number 1 da hari bidi si gi pose lai si bo hari ba aduga police ka akoi ga mari phana thabak tawminaraga Peace amasung development lang na po honabda ako ni sumating pangba haibo po simaga adamana lere aduga ako gi peripheral area da lairiba maitei gi sigi yumsing natraga missing do adugi potu central gi forces amasung state gi forces animakna yamna safe and secure oina thamgani haibagi point du da adugi su yanaba mo de sumana magalai masih poisi yamna yamna kanoina dum lobi bayai kariuma kokina hari banga sigi khoi chigi posi pangthok koraba matung chida kariuma kokina maitei gi area da natraga maitei da yamna akan momongda khut tharaktana asopan kedo batawraba adoi daragadi aramai tengolna amona madugi ritale tawna gi honabda angamba khoina tawning batawba akoina tarokado poto mada government su accept tawi batai have kan da adugi poto da yes hai Anauba lengak ama sembang amdrabanina lebak miyamga punna akan bakhongjang sangsilagani haina imagi meragi secretary RK Ongbi Khoirom Sunita na phongdokhrei wafam singasi Manipur Press Club ta pangthokiba pawgi mefam amada mahakna phongdokibani Khoirom Sunita na makataraduna thasigi tangtar Nepalda imagi merana BJP Manipur state ki president A Sardaga unaduna nimit taret nigi manungda anauba luchingba ama khannuna lengak semgadabani haina matam thakiba adu ngasi phawba lengak semba ngamdana leiba asi laibak thibani mamangda MLA singi mifam ama phamgani haina tawramlaga mifam amuk yaithokiba adu Manipur miyambu apangba siduna namthanaba hotnabani masing suna leiriba ruling party ge MLA sing punsinduna anoba lengak sembagi thaurang tawbagi mami amata udri lebaki asugulu raba tanja asida makhoi mesel phammunabagi charang naduna leiriba asi miyambu karisu leitaba amadi usitaba manbagi thawong satharagliba asi lebak miyam amadi mama oibi singna chapchaba pakhum pirakani haibasi ruling party na khangjinba phai lamdam asida thamjinlakliba PR asi lokthokpagi mami su taba udaba maramna lebak miyam amata oina punsinbagi matam oirakli loinana hojik anoba lengak ama sembangamdrabanina imagi mairagi mama oibi singna lebak miyam ga punna sangsilakpa khongjangda thoglakpa phapattagi taksak adu BJP Manipur state ki president na pugadabani haiki BJP ki MLA mayam adu meeting to bodo yaadi haibagi paw ma koi ta jakhiba mado achumbra chumdabra na koi hangba pamjaiba chumba oiragana center dagi yaka yenga da sum thabak toroga center na pani haibitu dang toroga sum lerga ai khoi isa isu punama akoi punama se ngayong chapu dingi nga halaga nongagi khaira ga tobujo mama singa sini yema ngamdreba amagi mama warabasu mama punama kunsan biro hujiti yang nurba tamjani nomai kannabagi lantam natreba hujiti kokila nor abaneba kokila nor putram baitei khunai se karamba maikai da pugadori bino haibase tamba ngamdrabaneba aduna सेसो पुनमचु हौजे करी तौरकतगे करी तौ ओइरकतगे एकोइ तुंगी आशा करी ओइरिगे हाइबसे मुन्ना जंक्शन मिनरगा मखोइना सरकार से अथोबदा सेमकबगी आशा उद्रबनिना एकोइ करी तौसिगे हाइबजो अथोबदा खनम मिनरगा खुसम मिनरगा एकोइगे अकन बखोंजंग जोय समिनसी हाइदुना इमागी मेरागी साइटगी थमजरी
इम्फाल ईस्ट की यांगांपोक्पी पुलिस स्टेशन की मनुंगसना लेरिबा फैपिसांग विलेज नत्रगा उरांगपाट हाइना खंगनाबा मफम अमदा मरीसुबा महारेजिमेंट अमसुंग यांगांपोक्पी पुलिस स्टेशन की ओसी यांगमी आसा सुनाव सिमरे मसा यावना ngasi ayu pung 9 minute nifu manga aduwai degi hauduna pung 9 minute nifu phawba hariba mafam aduda thiba humbagi tabak sathabada lotuna thamlamba bong kapna ba pampi gan yauna tongan ba khulai kaya phagat pangam khrei pharba khulai sing adu tungda yangang pokpi police station da pangmi sing gi mamangda puthoki phagalaba khulai sing aduda samdok laba sniper rifles ama countryman 9mm pistol ama grenade manga baofeng walkie talkie set ani pumpi gun manga local mat rocket ani local mat lathot gun ama pumpi round mapan sniper round taret 5.56 maru marfuni thoi amadi 7.62 maru taret yauri मियामना पामलिबा पॉपुलर गवर्नमेंट अमा सेमनबगी एनडीए दा चपचाबा मसिंग लेरी लेंगाक सेमबा यानबगी एटमॉस्फियर तारकनाबा पुनः होटनेमिनेसी हाइना लमलाई एसीगे एमएलए के इस बोमसाना पाउमिसिंगदा फोंदोख्रै वफम से लमलाई एसीगे मनुंगदा लेबा पुंगदोंग बंगी अरुबम लेरक तोमा लेरक वाटर सप्लाई लेरक ममांग लेकाई लेरक अमदे वकमबम लेरक हौजिक ब्लैक टॉपिंग तौरिबा अमदे अतोपा लेरकसिंगदा कंक्रीट लंबी ओइना सेमलिबा लोइनना तुंगदा सेमनबा पंदम थमलिबा लेरकसिंग यंगसिनबगा मरी लेनना फोंदोखिबनी एमएलए की यंगसिन खोंसत अदुदा पुंगदोंगबम सीपी के प्रधान इरुंगबम प्रेम सुसरुक याखी एमएलए ना लंबी यंगसिनबा लाकपगा मरी लेनना खुंजासिंग की माइकैदगी फोंदोरकपदा हौजिक लमलाई एसी के एमएलए ओइरिबा केएस इबोमसा टर्म 3 लाख भोट लेबलकपदा माइ पकपा ngamdaduna lakpani भोट माइ पाक्त्रबसु मियामगी थबक्ति अदुमक तौदुना लाकपनी महाकना भोट माइ पाक्लकपगा तंगदु लेतादबा फिबम अमा अमुक थेंगनरे लेबाकी फिबम फत्रबसु केंद्र असिगे मिहुत ओइखिबा मिनिस्टर फावबा ओइखिबसिंगना तौबंगमलमदबा थबक कया पाइखलकले लमलाई द लुपा करोड़ नेपाल लोम चंगबा नेशनल लेवल गे नेशनल ग्रास फुटबॉल स्टेडियम अमा सेमलकपा सौमबुंगदा फायर सर्विस सब स्टेशन अमा हांगदोरकपा मतम कुइना फमबंगमलुद्रबा सौमबुंगदा लेबा तोंगान ऑफिस सिंह मसा मसागी ऑफिस सिंगदा फमहलकपा यावना तोंगान चौखत थौरांग कया पाइखतपा ngamlakli haiki खोंसदा दुगा मरी लेनना के एस इबोमसाना पाउमी सिंगदा मखा तारादुना चीफ मिनिस्टर एन बिरेनना मियामगी खलगा फेब्रुवारी 9 दा फम थादोखिबदगी हौजिक पीआर लेरकलिबसे लोइसिल हनबा रूलिंग एमएलए सिंगना होटनबा याबा होटनरी सेंटरना अथुबदा मियामगी लेंगा अमा थंबिरकनी हाबगी थाजाबसु लेरिबा फिबम असे खंगनबु ओइरो नत्रगा खंगदनबु ओइरो ममिंग पनिंगदबा पॉलिटिकल पार्टी खरना लेंगाक पाइरिंगैदना लेंगाक थुगाइनबा पीआर लाकनबा कन्ना होनखिबा हौजिक पीआर लाकलबा असिदना लेंगाक सेमो हाइदुना खोलाउ लाउरगा मियामबु जममना हन्नबा होनरी मखोइना लेंगाक पाइरिंगैदा तौरंबा फतबा थबकसिंगना कुपसिनदुना थंबा बीजेपी लेंगाकना तौबा अफबा थबकना फै हाइबंगमदबसे थाक यामना हंथबा पॉलिटिक्स ने हाइखी बीजेपी एमएलए सिंगी मनुंगदा लैनरंबा नाकपाक्तानबा अदु लैरिबरा हाइना पाउमिसिंगना हंगबदा करिगुंबदा अमगा मरक्ता मोट खेतनबा अमदि यानदबा यावरकपा हाइबसिदि मियोइबगी पुंसिगी सरुक अमनि हौजिक बीजेपी एमएलए सिंगना अमत ओइना पुंसिंदुना अथुबदा मियामना पामलिबा लेंगाक अदु सेमनबा होटनरी लेंगाक अमा सेमनबगी एटमॉस्फियर अमा लैनबा पॉलिटिकल पार्टी सिंग सीएसओ सिंग अमदि मियामना पुन्ना होटनमिनसे हाइकी Angamba hakta the contribution within the life yang thoko na adum lai aduna akwai sumaila miyam gi thok tawdi na ko abasing iriba arbi jati nimsiba adugi dang ta khanba anu kariyum matamda akwai iriba ki bai jati go wafum mamala ko kanda di isa ge hoibo haiba agi kanaba आईगी ओइजाबा ओइथकपा हाइबा पुनमक्से लोइ काउथो कांदा सोमजिनना लेबा कन्नबा मियाम कन्नबा होनगदबनी हाइबसी आईगी वखलोन
Manipur President's role lakraba matung security force na tampaki khulngak pasingbu leptana phaba punbagi thabak chatharakpabu yaningdaba phongdoktuna ngarang numidang Thobal district ki wangjingda maira paibi amade masing yamlaba miyamna maira leli chatuna khongjang sangsin khrei numidang pung nipalom tarakpada kairembi khok lamding amadi wangjingi tongan tongan ba lekai singdagi maira paibi sing thoglaktuna wangjing kaithel da punki tungda miyam aduna National Highway 102 Imphal More lambi gi YK College mapa amadi Wangbal Canal Fawa Kholau Kaya Galoinana Rally Chaluraba Matungda Wangjing Kaithel da amuk lamtungpam oiki miyamgi khongsat aduda maram chaba solution leitana khulngak pa phaba yaroi kuki narco terrorist sing hana phajilu India lenga ki thawong yaningde Manipur da PR thambe yaroi athuba matamda lengak semgadabani athuba da NRC satna halu Manipur da ki PR loktho amadi India government ki thawong yaningde haba kholau sing lauki khongjang aduda saruk yakibi mera paibilu chingbi El Santina haikibada khulngak pa isa singbo nongma kangdana phaba punba tawrakliba asi mama singna yabangam loi ngasi ekhoigi icha sing asi leramdaba taragadi Manipur kari oiramgani habangamde hairaduna kuki narco terrorist singna landarakpa matamda lengak na miyambo ngakpi senbidabadagi isa singna Manipur miyamgi damak thoglaktuna khulngak khibani India lengakna nimitarani gi manungda irang asi loisinduna amadi Manipur da thamliba PR lokthokduna mahausagi punsida hanjilhalu kuki singi ka henba thawong sing lefalo hairaduna Manipur kannabagi damakta thawai khobakta haptuna thoglakliba khulngakliba isa sing amadi yumyumda koksinjagi haiki Kuki singna lar tasilakpadagi Manipur amadi miyamgi lanthon ngaknabagi damakta khulngakpa isa sing thorakpani jingya tamyada lairiba khulngakpa isa singbu combing operation tawraga phagani haiba lengaki wafam mama oibi singna yabangam loi haina khunai kanba apunma maira paibilub Khukampal Thobalgi President W Maipak Leimana mari leinaba singda thamlakli wafam singasi poirei leimarol amawabha amadi Khukampal Thobal na sinduna Thobal wang matabada leiba Khukampal gi office ta pangthokpa paugami fam amada W Maipak Leima amadi secretary Ningthaujam Ruhini Devi na phongdorakpani W Maipak amadi Ruhini Devi anina phongdorakpada iramda Manipur asida hokiba income jalesing ani kulhumdoigi me ahumdagi thogalakliba irang asida India lenga ki security forcing state policing amadi tongan tongan ba security forcing bo matam sana mathau sumna amadi ningthina mathau tawhandabadagi miyamgi lanthum mang takpa misingina henjilakpadagi miyoi kayana masa masagi mathau thadok Makuta Kulai Paiduna, Misam Miam Amade, Lantum, Ngak Senduna Lady, Irang Ase, India Langakna, Tauhan Mani, Haina Maral, Siraduna, Manipur, Mutana Bahanarak Liba, Tanpam Asada, Kulngak Pasingna, Toglaktuna, Kul Ngaklam Drabadi, Manipur State Ase, Mutlambaya, Haina, Pongdoki. Manipur Asida 2023 Adagi May Omdagi, Ogaliba Tanpam Sida, Akogi Manipur da Ladiba, Tidajida. Lengak singjina police station amasung atopa ni singjina akhoi gi khungak pa isa singji tha dogi pundogi tawbse akhoi isa manga yande aduna akhoi gi iramdam nga pa matamda akhoi na lal horubon nate makhoi na lal horopadagi akhoi ne isa maksina nga thok janaba khulai pai bada hojikse makhoi na phaga dobagi Tinya tamyada laiba isa jingge makoina phagudabagi poming tawraga hajalaga punthalaga lakose akoi mara paibi ima jinga akoi khudingmangna ya bayam ngamjaroi Hausi sanabagi paw mu pizare Nasige sanabagi pawda Manipur Cricket Association sinduna tim tarama thoina saruk yaraga haukiba January kundagi hoduna zatharakliba mapan suba MNCA W Pralhada amade W Ramananda Elite Tournament ke ngasi sanakiba Singda Cyclone Thangmaiban amadi SCCC Singjamai Mai Pakre Tournament asige ngasi Lairanjam Public Ground da sanakiba match da Cyclone Thangmaibana Ran Marida Model Club Jingama Khabo Mai Thiba Pikre match asida Cyclone na ahanba innings bat pairaga innings ke over kuntramanga ball mari loibada wicket loina turaga run chamani futare lauduna target run chamani funipal thamkibada Model Club na ani suba innings bat paiduna innings ke apiba over
कुंठा तरेट का बॉल मद विकेट लोइना तुरगा रन चामनी फुहुमदोय खक लौदुना मैच असी माइथिखी मैच असी माइ पाखरबा साइक्लोन गी सानारोय रियोलिन ओइनामना मेन ऑफ द मैच के टाइटल लौखी टूर्नामेंट असिगी ngasi थौबाल मोइजिंग ग्राउंड दा सानकीबा मैच ता एस ट्रिपल सी सिंगजमाइना विकेट तरुकता ट्राउका कैथेलबो माइथिबा पिखी ngasi सानकीबा मैच ता ट्राउना अहानबे इनिंग्स बैट पायरगा इनिंग्स की अपीबा ओवर निफुलोइबदा विकेट मरी तुदुना रन चनी कुंठा माथोय लौरगा टारगेट रन चनी कुंठा निथोय थमखिबदा एस ट्रिपल सी ना अनिसुबे इनिंग्स बैट पायरगा ओवर कुंठा तरेट लोइबदा विकेट मरी तुरगा टारगेट रन चनी कुंठा निथोय लौदुना मैच असी माइ पाखी मैच असी माइ पाखरबा एस सी की सानारोय के एस रेंजुना मेन ऑफ द मैच के टाइटल लौखी संगी मीडियम मखादा स्रोइना सिंदुना CLYC ग्राउंड सिंगजमाई चिंगा मथक्ता ngarangdagi hoduna chatharakliba kunthra taruk suba state level mini boys and girls handball tournament ki ngasi sanakiba match ta nupa kanglopki oina MRC na ASU bo goal taramathui sinoda maithibe piki KVWA na SROY bo goal taramapan marida maithibe piki match amadana YLK na LSWC bo goal kunithoi sinoda maithibe piki nipi masagi match singda Oyona SSC Bugol Taret Tarukta Maitibe Piki KBW Ena KKLYDO Bugol Nipan Marida Maitibe Piki Match Amada Oyona CYDO Elbo Gol Kulumdoi Nipanda Maitibe Piki Manipur Cricket Association Sinduna Thau Thamweban Ground the team Taret na saruk yaraga Zatharagliba Mari Suba MNCA Senior Women's One Day Trophy ge ngasi sanakiba match ta PTRC Pasoina AKSDO Khangabok wicket nipanda maithibe pikhi match asida AKSDO na ahanbe innings bat pairaga innings ki apiba over kuntramanga loibada wicket taret turaga run marfumari khak lauraga target run marfumanga thamkibada PTRC na anisube innings bat paiduna innings ki over mapan ball ahumda wicket ani turaga run marfunipal lauraga mai pakhi match asi mai pakraba PTRC ki sanaroi RK Linthoingambina women of the match ke title lokhi Zatharaglipa tournament asigi hayengi match ta Force Ketrigao amadi PTCC pasoina sanaragani Hazulu silakpada maru iba pau amok. Aram tenggol gi tongan-tongan may unit ke kanggo singlak tuna kulay sa ninifu hena state force ta bikhala kray. Anoba lengak ama sem bangamdrabanina lebak miyam ga punna akan makhongjam kaya sangsilagani haina imagi mairagi secretary Khoirom Sunitana phongdokhrei amadi khul ngakpa phaba yaroi amasung anoba lengak semduna PR lokthok halo haibagi khongjang leptana changsinnarakle Ngasigi oina di ISCOM News ki Manipuri pau matang asida loisinjari mityang tabiri pa pumnamak po amuka hana kurumjari.